Akespan Imphal, Wahengbam Washington na pau pajari. Rajya Sabha Sadasya Maharaj Laisem Basana Jaubana Wangoi Dramatic Union gi hol sana bajatra hunkre. Imphal West ki Wangoi Bidan Sabha Kendra gi manung chanbada sagadoi ba hol asi MP Local Area Development Fund gi makhadani. Sri Sana Jaubana hai Wangoi Dramatic Union asi Manipurda Labor Dramatic Union singi manungda ariba union amani. Masi ingkum jalisanga machamapal nifu marida lengkat kibani. Hana lairamba hol adugi phibam phatabadagi nauna sanaba ngasi amuk jatra hunbani. Thoramduda Hanagi Mantri Oinam Lukhoi Amadi Wangoi Dramatic Union gi President B.K. Wahengbam saruk yaki. Manipur Dramatic Union MDU na sinduna Yankai Taruk Suba Artist Singi Numit Palan Thoram ngasi Imphal gi High School la leiba Union gi Auditorium da pangthokli. Thoramduda Kangabam Tomba Singda Kumsi Chahi gi Khomdram Dhanachandra Ningsing Manasu Pikhi. Imphal Iski Nilakutida ngasi Community Hall ama Hanagi Mukhyamantri Nongthombam Biren Sangakre. Community Hall asina Miyam Gilipun Chesil Hannaba Amadi Punna Chawkhat Minabagi Midyangda Sengbatpani Mangna Hai Hall asi Punna Chawkhat Minaba Amagamaga Bhab Taminaba Amadi Nungsi Shanana Hingminana Bagi Mapam Ama Oiragani. Bishnupur Jilla ki Kaibul Lamjau National Park ta leiriba sangai sing masing thibagi thabak thasi kundagi kuntaret phawba chatharagani hairiba matam asida National Park asida miyamna changbada thingba thamkhre. Election Commission na ngasi Rajya Taragi Rajya Sabha Seat Kuntra Taret ki Mikhal gi matam lauthokre. Commission na hai Mikhal gi notification thasi kuntaruka thokani March manga phawbada mirepche pisin ba yagani aduga March Taratarukta Mikhal Pangtokani. Makhoi gi matam loiragadaba Rajya Sabha Sadasya Singadugi Manungda Kendragi Mantri Ramnath Thakul Rajya Sabha gi Deputy Chairman Haribansh NCP SP Lusingba Sharad Pawar na singba yauri. Pradhan Mantri Narendra Modi na Spain gi Rashtrapati Pedro Sanchez ka ngasi New Delhi gi Hyderabad House ta unaduna tongan ba hiram kaya da wari sanakre. Pradhan Mantri na hujik New Delhi da pangthokliba India AI Impact Summit ta yawba lakpa malem gi lusingba kaya ga su matang unaduna wari sanagani. Sri Modi na Finland, Croatia, Bhutan amasung Kazakhstan gi Pradhan Mantri Singh, Serbia amasung Estonia gi Rashtrapati Singh ga su unagani. Ngasi ayuk anganbada Pradhan Mantri na Google gi CEO Sundar Pichai ga su unakhi. India AI Impact Summit lisingani kuntaruk New Delhi gi Bharat Mandapam da pangthokli. Numit mangani chathagadaba awang bithaki miphamasi malem gi kha thangba sarukta leiba leibak amana yumbu oiduna pangthokpa handaki asina ahanbani. Masida malem gi leibak kungi lusingba sing saruk yari. Akasbani paumina hai miphamasi gi ngasi humni chanba numita Estonia gi Rashtrapati Alar Karis Electronics amasung IT Mantri Ashwini Vaishnav amasung Electronics amasung IT gi Rajya Mantri Jitin Prasad na atei saknairaba miyoi kaya ga loinana symposium amada khananai nagani. Rashtrapati Draupadi Murmu na ngasi Visakhapatnam da International Fleet Review IFR lisingani kuntaruk yangsinkre. Mahangna hek tunglabaga Eastern Naval Command na Guard of Honor pibaga loinana Navy gi makok thongba officers singna taramna okhi. Mahangna Visakhapatnam Samudra Khongbanda Bharat amasung mapal leibak sigi Navy gi jahaz kaya su yangsinki. IFR asi Samudragi lamda ngaksel gi thabak amadi marup mapang oiba leibak singi maraka tengbang pinaba hengat hanabagi pandam da pangtokpani. Thoramduda Andhra Pradesh ki Rajyapal S. Abdul Nasir, Mukhyamantri N. Chandrababu Naidu, Kendragi Mantri K. Ram Mohan Naidu, Defense Staff ki Makok General Anil Chauhan amadi atai Sarkar ki Makok tongba official kaya saruk yaki. Lakli bathang janumita Assam ki Guwahati ki Saru Sajai Stadium da pangthokpa Central Reserve Police Force CRPF ki marphutaret suba anniversary pereta Kendra ki Griha Mantri Amit Shah na athoiba atithi oina saruk yagani. Awang nongpok lamdam ga chetpa mari lainariba amasung lamdam asida shanti tangdu leitawa phibam amasung leibak ki oiba suraksa ngaknaba chetpa phirep ka loinana CRPF ki anniversary parade asi ihan hanba oina handak awang nongpok lamdam da pangthokpani. Paulo Jere.